Nangi ma yengpadi ai ngamte duna ko nangi ma yenggadabay saruk ai nangi thabakta sum yengpige kaige li second khred tumin lay aduga mukso mamituna nawbagi thabak mapare yenglaga nangi mitka aigi mitka ko kuina machana bade ngamde ikai aduga aigi thabakta yengbagi maramde nangi thabakta yengbasina ko nangai bu nungse habase kyam chumbra kyam singbra habado khangnaba aina nangi thabakta sum yengpane nawali ge chamba wahiduna thamoi manungdagi apenba minok amaga loinana Yes, adudi nang ngasaydagi aigi thabakta yenglibado khangba ngamabra aina nangbu kyam nungsi kyam khanjai kyam pamujai habase khadi khangbi khar khakta loinu ba ngamjaba ngamte yarida nang namachai adudi namiding thokta yar kai dei noda mi asuk matam changna wana semga chagalaga hapchiliba nungsiba pamuba kalakpa khamban mayam sibo khara ka kuine Talera, bit kalanti. Asing bane,